COVID-19 asi season oina chahi khudinggi lakpa yai Chinese expert. Novel coronavirus laiset asi season oiba laina ama oina chahi khudinggi sandorokpa yai haina China gi awangba thaki Medical Research Institute oiba Chinese Academy of Medical Science ki Institute of Pathogen Biology ki director Jing Qiu na phongdokre. Bloomberg News Agency dagi phangba paw asina makata na hai COVID-19 asibu chapchana layeng mangamba vaccine ama puthok hongdrabadi laichet asi tungkoina adumak miyoiba khunai asi daloina duna leibagi oithokpa lei. US की National Institute of Health की Infection Disease की research asibu luchingliba Anthony Fauci nasu laichet asi lakadaba sahi singdesu makata na sandokpagi wafam sing phongdokli loina na hojik malem gi Southern Hemisphere da leiba leibak singda ningthamtha sanglakpa asi da laichet asi sandokpagi sang wangkhalakliba si laina lobu chumloi haiki karigumba leibak sing asi dasu achouba outbreak sing thoraklabadi laichet asi makata na laksin bada awabo oigani haina mahakna makata na haiki hojik phawbogi oina laichet asi gi vaccine puthokna ba honabada project ani khak miyoi bagi haksang da layeng tawba hokrabani Karigumba hidak asina mai paklabasu pak sana putoktuna malengi lewak sing asida phanganbada yamdrabada sahi amadagina ama makhairomdi changadoribani hairi panba yabadi hojik fawbada laichet asina malemda miyoi million ahum hena nahan kibaga loina na miyoi lakh ani gi mathakta sihan khravani